ꯑꯩꯅ ꯆꯤꯅꯤ ꯈꯔ ꯍꯥꯞꯄ ꯇꯤꯡꯉꯤꯅꯦꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯂꯣꯏ ꯄꯣꯝꯃꯦ ꯑꯗꯨꯒꯅꯦ ꯉꯁꯥꯏ ꯂꯥꯏ ꯈꯠꯂꯝꯗꯥꯏꯗꯗꯤ ꯂꯣꯏ ꯁꯥꯠꯇꯣꯔꯒ ꯑꯁ ꯗꯥꯎ ꯌꯥꯗꯧ ꯃꯥꯟꯖꯥꯠꯅꯤ. Hi guys, welcome back. ꯑꯗꯣ ꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯨꯗꯕꯀꯣ ꯅꯦꯠ ꯊꯤꯡꯕꯅꯦ ꯈꯣꯠꯄꯅꯦ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯣ ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯦ ꯇꯔꯄꯣꯟ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯈꯔ ꯑꯃꯅ ꯍꯌꯦꯡꯅꯤ ꯍꯥꯏ ꯈꯔ ꯑꯃꯅ ꯉꯁꯤꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯦ ꯑꯣꯏꯅ ꯏꯄꯥꯝꯗ ꯊꯤꯜꯂꯨꯗꯣꯏꯅꯦ ꯍꯩꯁꯣꯏ ꯊꯤꯟꯅꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯠꯇꯣꯏꯅꯦꯕ ꯑꯉꯥꯡꯅ ꯇꯨꯝꯃꯤ ꯀꯟꯅ ꯑꯗꯨꯒ ꯃꯥ ꯄꯨꯔ ꯆꯠꯂꯅꯤ ꯍꯩꯁꯣꯏ ꯊꯤꯟꯗꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯎꯁꯣꯞ ꯃꯆꯥ ꯑꯃꯁꯨ ꯀꯠꯀꯅꯤꯕꯀꯣ ꯑꯗꯨꯗꯤ ꯋꯥꯠꯂꯤ ꯃꯤ ꯑꯇꯩ ꯂꯣꯏ ꯕꯨꯛ ꯇꯧꯁꯟꯅꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯊꯦꯡꯉꯅꯤꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯌꯨꯝꯗ ꯆꯠꯂꯨꯒꯦꯗꯧꯕꯅꯤ ꯂꯩꯔꯦ ꯑꯩꯅ ꯄꯨꯗꯕ ꯁꯤ ꯄꯤꯛꯆꯥꯎꯁꯨ ꯅꯨꯄꯤꯉꯩꯒꯤ ꯗ꯭ꯔꯦꯁꯅꯤ ꯂꯣꯏꯔꯦ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯑꯩ ꯆꯥ ꯈꯔ ꯊꯥꯡꯒꯠꯂꯝꯃꯒ ꯊꯣꯛꯈꯤꯀꯣ ꯃꯌꯥꯝ ꯍꯣꯏ ꯌꯧꯔꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯕꯣꯕꯣꯏ ꯃꯌꯨꯝꯗ ꯌꯧꯔꯦ ꯑꯗꯣ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯥ ꯍꯩꯁꯣꯏ ꯁꯣꯏꯔꯤꯕꯀꯣ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯦ ꯃꯈꯥꯗ ꯑꯩꯗꯣ ꯑꯉꯥꯡ ꯀꯞꯃꯟꯗꯅ ꯀꯥꯈꯠꯂꯛꯑꯕ ꯃꯥꯗꯤꯅꯦ ꯑꯗꯨꯝ ꯀꯞꯄꯦꯕ ꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯁꯛ ꯈꯪꯅꯗꯕꯗꯣ ꯑꯗꯣ ꯃꯈꯥꯗ ꯍꯩꯁꯣꯏ ꯁꯣꯏꯕꯗꯣ ꯑꯝꯇ ꯌꯦꯡꯕꯤꯒꯦ ꯀꯥꯏꯗ ꯃꯅꯨꯡꯗꯅꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯔ ꯁꯦꯝꯍꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯥꯏꯁꯪꯒꯤ ꯈꯔ ꯊꯝꯃꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯆꯤꯁꯦ ꯆꯨꯔꯤ ꯃꯆꯦꯠ ꯋꯥꯠꯂꯝꯃꯤ ꯍꯥꯞꯄꯝꯈꯤꯒꯦ ꯑꯝꯇ ꯍꯥꯞꯄꯦ ꯆꯨ ꯃꯅꯨꯡꯗ ꯍꯩꯁꯣꯏ ꯈꯔ ꯁꯣꯏꯗꯣꯏꯗꯣ ꯍꯧꯔꯤ ꯑꯩꯈꯣꯏ ꯕꯣꯛꯅ ꯁꯣꯏꯒꯗꯕꯗꯣ ꯑꯩꯈꯣꯏ ꯕꯣꯛꯁꯤꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯈꯔ ꯃꯥꯡꯅꯤ ꯇꯧꯋꯦꯕ ꯃꯥ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯗꯤ ꯃꯁꯛ ꯈꯪꯉꯦ ꯁꯦ ꯃꯥꯅ ꯑꯃꯨꯛ ꯃꯈꯣꯡ ꯅꯥꯕ ꯑꯗꯒꯤ ꯅꯥꯕ ꯈꯣꯠꯄ ꯇꯧꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯁꯣꯏꯔꯁꯦꯅ ꯁꯣꯏꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯃꯤꯅ ꯃꯣꯏꯅ ꯀꯕꯣꯛ ꯍꯥꯞꯄꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒꯤꯅꯦ ꯁꯤꯗꯒꯤ ꯀꯩꯅꯣ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯦ ꯐꯖꯩꯌꯦ ꯇꯧꯋꯦ ꯅꯥꯀꯟꯗ ꯑꯃꯨꯛ ꯇꯧꯒꯦ ꯅꯥꯀꯟꯗ ꯆꯤ ꯆꯅꯥꯗ ꯈꯨꯖꯤ ꯑꯗꯨꯝ ꯁꯤꯗꯣ ꯀꯩꯅꯣ ꯑꯗꯨ ꯀꯩꯅꯣ ꯈꯨꯗꯣ ꯑꯃ ꯒꯥꯔꯤ ꯑꯃ ꯁꯤꯔ ꯂꯣꯏꯔꯦ ꯒꯥꯔꯤꯅ ꯁꯣꯝꯒꯤ ꯍꯥꯏꯕ ꯆꯤ ꯀꯅꯥ ꯁꯤꯕꯣ ꯁꯤ ꯀꯅꯥꯅꯣ ꯁꯤ ꯇꯧꯔꯁꯦ ꯆꯠꯇꯣ ꯊꯤꯃꯜꯂꯦ ꯈꯔꯨꯡ ꯃꯄꯥꯟ ꯆꯥꯕ ꯐꯦꯗ꯭ꯔꯥꯡ ꯂꯥꯛꯏ ꯐꯦꯗ꯭ꯔꯥꯡ ꯍꯤꯟꯗ ꯆꯠꯂꯣ ꯁꯤꯀꯠꯄ ꯂꯣꯏꯔꯦ ꯀꯣ ꯈꯔ ꯉꯜꯂꯤ ꯀꯃꯟꯅꯔꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯊꯥꯗꯣꯛꯑꯦꯕ ꯑꯩꯅ ꯀꯗꯥꯏ 이스 살라이 말간지 나니까 thôi 자 thôi 부부도 두칸 자키부도 폰 떠오라가 까우라지라 라오 두칸도 라오 이랑 떡도 말래 하라지라 겜파야 니가 어디 간다 상고매 함 레름니 얘기를 봐. 얘기 그래. 너는 내가 이거만 해라. 곰살이죠. 헐, 못 봐야 돼. 아들이야, 내 짠. 고모. 해그래가 고모네. 보이네. 많이 다 도와지 맞게만 해야 됩니다. Kung na natin man grade na. Si Tia ka nung ay na. Isang daw de. Tam na ka. Macha. Na hagot tribara. Hagolo hayo. Tam na ka de biar ko. Kaya yung pesan niya, ito tayo no? Nahi. Ayaw grade ni. Bye then.
세 또. 아이마. 마카데기 마타다 가라이네 왜 아이 마타게 오더죠. 그래서 마사미 그거 이제. 더이도 여도. 네. 요. 이마. 오, 까이네 가제. 일단 이거 시가 가나 봐라. 가라오래 이제. 아이마 칼레 뭐 스테이크 오버 스타. 가라이 정이나 용 가라이 정 뭐 답해. 한 칼 오이. Aku kan oye, mbak, ya mau apa sih kan? Enggak apa. Sana cok. Sana. Nungai bro, kamai tau ge, sir, ani muka kalak ko juga. Wah bro. Mau kau mau puang na gaya orang. Kamai tau ge, kau mau wow rồi chứ? Kamai tau ge, sir kan. Xe cả bởi vì có máy đâu kia xe thôi chứ thôi tôi đi quay tới cái nhà mà không nhìn đang tuổi tuổi em ơi tu cô mình có bao giờ mi massage đi 사나봐 야봐 사나라면 동그래 Makada aku cak caru ke matu mi ganda ngamtang taro dur hang ni ha golak ke miaw ba ngam dre jang na bi se ma ko ma kap salak ba sesana khoi anabi ngasai ko adu video makata na dum nambang ngam ge je haidi मैम खंगमनी कमाई चांपी कमाई तौरंगनी याद्रेबको चाक चाब वखल नुब पाव मैम तारपद वीडियो नमनिंग फाउद्रेबको तसेंगना हायबदा अदो अई ngantana हले मुंग मरी खरा हेलनी हलेजे अई ngasai उ ngata चपनिना अई फी सुरमदेबको ngaranggi amani dagi ngarang subagi akang magaka do amta lo salamdabdina ai adu मैम दुगा angang jiga nuai jena ai ngata hale sofa dane pi मैम am chai adu lotion join tawbane ado video da sai do lotion jarake ngasigidi makha tana video do nuai nuai batha jarake ona mayam si video na like share subscribe to biramo bye bye